ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯦꯀ꯭ꯔꯨ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 8ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯏꯉꯣꯕꯗꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯃꯍꯥꯛ ꯇꯨꯝꯊꯕ ꯏꯌꯥ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ꯫ ꯑꯃꯔꯣꯝꯗ ꯑꯃꯥꯏꯕ ꯃꯪꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕ ꯈꯪꯂꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯆꯦꯛꯁꯤꯜꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯊꯥꯔꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨ ꯐꯨꯛꯇꯠꯇꯨꯅ ꯇꯨꯔꯦꯜ ꯂꯩꯃꯥꯏꯗ ꯍꯨꯟꯗꯣꯛꯄ ꯉꯝꯂꯕꯁꯨ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤꯁꯨ ꯅꯥꯀꯜ ꯑꯃꯗꯗꯤ ꯃꯥꯅ ꯉꯝꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯉꯣꯕꯅ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯊꯛꯇ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯂꯃꯟꯁꯤꯡꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯍꯩꯁ, ꯑꯩꯅ ꯅꯍꯥꯟ ꯀꯧꯈꯤꯕ ꯂꯪꯖꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯗꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒ ꯑꯃꯥꯏꯕ ꯃꯪꯒꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯍꯪꯗꯕ ꯌꯥꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯩ ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯄꯨꯡꯁꯤꯕꯨ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯄꯨꯡ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕ ꯏꯉꯣꯕꯗꯣ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏꯒꯤ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯍꯧꯔꯤꯕ ꯍꯩꯈꯥ ꯄꯥꯝꯕꯤ ꯄꯔꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯃꯍꯥꯛꯅ ꯂꯪꯖꯥ ꯑꯗꯨꯕꯨ ꯀꯧꯕ ꯍꯧꯔꯛꯏ꯫ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯂꯪꯖꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯪꯖꯥ ꯑꯗꯨꯅ ꯄꯥꯏꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗ ꯑꯃꯥꯏꯕ ꯏꯉꯣꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯪꯖꯥ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯁꯤ ꯑꯃꯨꯛ ꯀꯧꯔꯛꯂꯤꯕꯅꯣ? ꯀꯔꯤ ꯁꯤꯟꯊꯥꯒꯤꯗꯃꯛꯇ ꯑꯩꯕꯨ ꯀꯧꯕꯅꯣ? ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯄꯥꯎꯕꯤꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕꯅ, ꯇꯥꯕꯤꯌꯨ ꯂꯪꯖꯥ, ꯑꯃꯥꯏꯕ ꯃꯪꯒꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯇꯝꯊꯤꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯃꯗꯨꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯑꯄꯪꯕ ꯁꯤꯗꯨꯅ ꯑꯩꯅ ꯐꯨꯛꯇꯠꯈ꯭ꯔꯕ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯧꯅꯥꯅ ꯑꯃꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯆꯤꯡꯈꯠꯇꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯈ꯭ꯔꯦꯗꯣ꯫ ꯀꯔꯤꯒꯨꯝꯕꯗ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯤꯅ ꯑꯁꯨꯃꯛ ꯃꯈꯥ ꯇꯥꯅ ꯂꯩꯔꯕꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯑꯋꯥꯕꯗꯤ ꯑꯁꯨꯝ ꯇꯥꯗꯨꯅ ꯂꯩꯔꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯤ ꯃꯥꯡꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯨꯒ ꯑꯃꯥꯏꯕ ꯃꯪꯒꯤꯕꯨꯅ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯔꯝ ꯇꯥꯛꯄꯤꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯪꯖꯥ ꯑꯗꯨꯅ, ꯑꯣ, ꯑꯗꯨꯒꯤꯗꯃꯛꯇꯔ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯍꯤꯡ ꯑꯁꯤꯗ ꯀꯧꯔꯤꯕꯁꯦ? ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯃꯪꯒꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯍꯥꯠꯇ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯛꯂꯒꯅꯤ꯫ ꯍꯣꯏ, ꯁꯤꯕꯕꯨꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯖꯔꯤꯕꯅ ꯉꯁꯤ ꯍꯌꯦꯡ ꯍꯦꯛꯇ ꯁꯤꯕꯗꯨ ꯄꯥꯝꯖꯕꯅꯤꯃ꯫ ꯑꯃꯥꯏꯕ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯍꯥꯛ ꯉꯁꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯕꯁꯨ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ? ꯀꯅꯥꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯧꯔꯤꯕ? ꯀꯅꯥ ꯑꯃꯠꯇꯅ ꯅꯠꯇꯦ, ꯃꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯃꯁꯥꯅ ꯊꯨꯖꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯉꯍꯥꯟꯗꯒꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯥꯟꯅꯗꯨꯅ ꯑꯃꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯇꯤꯟꯃꯨ ꯂꯌꯥꯝ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯏ ꯊꯛꯈ꯭ꯔꯦꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏ ꯊꯛꯈ꯭ꯔꯕꯅꯤꯅ ꯏ ꯌꯥꯎꯗ꯭ꯔꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯅ ꯀꯌꯥꯝꯕꯨ ꯀꯨꯏꯅ ꯍꯤꯡꯂꯨꯒꯅꯤ? ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯋꯥꯔꯨꯔꯒꯅꯨꯀꯣ, ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯛꯂꯒꯗꯕꯅꯤ꯫ ꯑꯗꯨꯗ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯅ, ꯀꯔꯤ ꯑꯔꯨꯕ ꯋꯥꯐꯝ ꯂꯩꯕꯤꯔꯤꯕꯒꯦ? ꯂꯩꯔꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯁꯣꯟꯊꯔꯛꯂꯒ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯃꯍꯥꯛꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯠꯇ ꯂꯧꯁꯤꯡ ꯆꯥꯎꯕ ꯑꯃꯥꯏꯕ ꯑꯃꯅꯤꯗꯣ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯠꯇ꯭ꯔꯒ ꯏꯃꯥꯒꯤ ꯁꯣꯔ ꯁꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯕꯛ ꯑꯁꯦ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯐꯕ ꯁꯥꯗꯨꯅ ꯃꯉꯣꯟꯗ ꯂꯩꯋꯥ ꯃꯟꯇ꯭ꯔꯒꯤ ꯃꯔꯝꯗ ꯍꯪꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯅꯪꯒꯤ ꯒꯨꯔꯨ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯝꯕ ꯇꯧꯔꯕꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯍꯞꯇꯥ ꯑꯁꯤꯗ ꯁꯤꯒꯗꯧꯔꯤꯕꯅꯣ? ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯥꯅ ꯁꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯉꯣꯟꯗꯒꯤ ꯏ ꯆꯨꯞꯂꯤꯕꯅꯣ? ꯑꯩ ꯍꯥꯏꯒꯦ ꯇꯥꯎ, ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯅꯁꯨ ꯋꯥꯠꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯉꯔꯥꯡ ꯍꯥꯏꯔꯝꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕꯗ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯥꯅ ꯊꯤꯜꯂꯨꯕ ꯑꯃꯗꯤ ꯌꯨꯔꯨꯔꯨꯕ ꯇꯧꯔꯨꯕꯗꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯃꯤ ꯑꯗꯨꯗꯒꯤ ꯆꯪꯈꯤꯗꯨꯅ
mi ado yamna sathina waduna sigani haiduna nongonda aina haikrabadudi oh adudi haisinadi amaiba mangi si ke krupambi gi marana thinkhre sinine madubagni aina hairibasi ke krupambi gi marana thinbadagi mahak ado I thokrabani maramaduna mahaki I thakraba timu laimu sing aduna mahaki ado pungloi rojibu phawadi adumak thakpa haibasidi soidrabani oh ado masi masa marengnaga sopadi kaisu kaidabra masa marengna sopadi karisu kaidi tinmu laimu sing aduna losinduna amati sunjinduna leiribasi ke krupambi adu ki leinungi leira mara sing adudani maramaduna mara sing adu da yauriba phatraba timu laimu sing adu haujikti timu laimu sing aduna amaiba mangi gi I chupa haukrabani asumna langcha adu gi wafam adu tabada amaiba mangi ngasaidagi mathwai wajarambado kharadi ni tabugum tauri matamadu da amaiba ingobana fare adudi nahak su hanjaro karigumdaina nangi damakta nating laknabadi aina nangba muhanna karoke asumna haibadi ki langja ado paikhri matamadu da ingobana aina ngasi amaiba mangi loisanbirage khallibasi pak loisanba yakhiroi mahalo orna thoina wabadu matam khara yengkige khangganidra aduga ke krupambi adubudi ngasi asida hektamut loisanlagi asomna khallaga amaiba ingobado machinda murum lewa kaya somba horkli aduga masa ado oiromda tapna leiri asumna leina murum solakpa aduda mafam madwaida nong mangsilakli amati ngasidi ngarangdagi henrana khakpa lawba kaya ma tauri adumna khakpa lawba lonana nong haithrak paduda asomda mangina oi karino da ngasigi numit asiba nong khongduna khakpagi saruk yauri kana gumba amaiba singa nong kokthaba orabadi asumna khakpa lawbusi yawgandabani aduga khakpa lawbagi saruk jahonge hairabadi khwaidagi hena hithoi singthoiba amaiba oigedoribani adubu krasulaitaba ingoba amadi yaifabanadi asuk lupa mahai asi troploida as ai si tumbam napang amata khangdi isa se marom inung nungai triba karino le aina ngasi tawribuksiba mangoi hawai isa sin tarang marang amata tawbugum haukraba punsi ga wari kaya kauthokibugum itok tawi ai bu ngasi bu kathai chalogi asomna khallaga amaiba mangina phamung aduda aduma hitun leiri matam aduda ingobana lewa mantra kaya sonduna silliba nongnusit ado hena cancel halaklei ado matorokpa duta amaiba mangina masi amutang khambra ngambar yengi masidi mahausa imagi lairempi gi mahaki khujil thora malida asomna khallaga amaiba mangina lewa mantra kaya sonduna mahaki su haijaba lewa mantra kaya sondharak laduna khamjinna pa yamna kana honari adumna mahana phana kana honarabasu khamjallu haibi yadrei mana adumna nong khamanna ba hon ruba adudadi nongdo hena kansillaklei trogleba matawadu da mangi masa do pakatpana loiri karino ngasi tawdori basibo hakchana kaya ngamdabaga aina tawri basibo soiraba jala haiduna masa matumta tingnajaba hawraklei aduga mahana haijaba lewa mantra kaya tamna kausilakpagum tawi adumna tawringai tanja adumakata makoi yumgi sumangta kanagumba ama leplaga mangibu tattana kaurai adumna mangibu kana kaurakpaduta mangisu taraduna mapalangda throklei asumna mahana throkkamatamdadi mahana hek chanaba ke kruma khongda phajinu thamba timu layam singado mahaki mitmangmaktada leptuna leramli hoi nakhoi di karigidamang phamasda lakliba ha nakhoi bu aina ke kruma khongga thanamba natro aduga phamasda karigidam kana khoina laklibano chalo ke kruma khongga nakhoi ki changjafam lodun leigedabani aina haibasda lam helabadi nakhoi sabi jaitheng fanggadabani khangu asumna amaiba mangina hairakpaduta lakliba timu layam sing aduna karisuna sungdana amaiba mangida yamna sawng jengdun lei matamaduda amaiba mangina aina haiba wabu thawai usitte haiduna mahakna lairon khara suranaba tawri adubu yamna ngakliba wafam amati mahakna lairon suranaba honarakpadadi mahakado lairon loinamak kawkibugum amata ningsangtrei mahana lairon khara ningsinglabasu ama ani khatamak hawrakpagi khara ningsangaga atei amata ningsingtrei aduga masado asum chokthara tawriba mata wasida mangi ado masado asum pakhalaklei ngasi asibu kaikari thoga ba haiduna matam aduta mangina phai ke krupambi adu bustingkhat khibagi pangal adu haujik la andaba yadre kari gombada aina asum sontharak labari makhoi mayamna aibu namduna hat khibutari
ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯀꯟꯈꯠꯅꯕꯒꯤꯗꯃꯛꯇ ꯁꯣꯟꯒꯗꯕ ꯂꯩꯋꯥ ꯑꯗꯨ ꯐꯥꯎꯕ ꯁꯣꯟꯕ ꯀꯥꯎꯊꯣꯛꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯏꯃꯨꯡꯗ ꯆꯪꯍꯧꯕꯅ ꯐꯔꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯅꯅꯕ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯣ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯗꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯎꯞꯁꯤꯟꯗꯨꯅ ꯍꯦꯛ ꯇꯨꯈꯤꯕꯒ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯆꯤꯡꯊꯩ꯫ ꯃꯇꯝꯗꯣ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯤꯕꯅꯤ, ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯑꯗꯨꯅ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯗ꯭ꯔꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯃꯍꯥꯛꯅ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯍꯩꯊꯔꯤ꯫ ꯑꯗꯨꯒ ꯅꯣꯡꯂꯩ ꯃꯔꯛ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯆꯤꯜꯍꯟꯗꯨꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯍꯨꯝꯗꯣꯛꯈꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯣ ꯐꯨꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯣ ꯐꯨꯛꯂꯕꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯈꯠꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇ ꯑꯈꯥꯛ ꯑꯔꯥꯎ ꯑꯍꯨꯝꯂꯛ ꯊꯥꯗꯈꯤ꯫ ꯑꯁꯨꯝꯅ ꯕꯔꯖ ꯑꯍꯨꯝꯂꯛ ꯊꯥꯗꯈꯤꯕ ꯑꯗꯨꯗ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯗꯨꯅ ꯂꯩꯃꯥꯏꯗ ꯃꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯗꯨꯅ ꯃꯥꯡꯈꯤꯕꯒꯤ ꯑꯈꯥꯛ ꯑꯔꯥꯎ ꯑꯀꯟꯕ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯟꯈꯤꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯅꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯇꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯤ, ꯇꯨꯝꯕ ꯌꯥꯅꯗ꯭ꯔꯤ꯫ ꯃꯤꯄꯥꯏ ꯊꯦꯋꯥꯏꯔꯗꯨꯅ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯅꯔꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯈꯔ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅꯁꯨ ꯀꯞꯂꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯁꯥ ꯁꯟ ꯍꯨꯏ ꯐꯥꯎꯕ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯂꯩꯀꯥꯏ ꯑꯗꯣ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ, ꯄꯨꯡꯂꯥꯡ ꯂꯥꯡꯏ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯍꯩꯁ, ꯑꯩꯒꯤꯗꯨꯕꯨ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯕ꯭ꯔꯥ? ꯍꯦꯟꯖꯔꯁꯅꯨ, ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯐꯅꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯁꯣꯟꯕ ꯍꯅꯨ ꯍꯅꯥꯒꯥꯗꯤ ꯍꯧꯖꯤꯛꯀꯤ ꯑꯍꯨꯝꯂꯛ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯁꯣꯏꯗꯅ ꯄꯥꯈꯠꯇꯨꯅ ꯊꯋꯥꯏ ꯃꯥꯡꯂꯝꯕꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ꯫ ꯍꯩꯁ, ꯌꯥꯗ꯭ꯔꯤ꯫ ꯑꯃꯥꯏꯕ ꯃꯪꯒꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯝꯒꯅꯤ? ꯑꯩꯕꯨ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯆꯠꯂꯔꯣꯏꯗ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤ ꯄꯥꯎ ꯇꯥꯕꯒꯦ ꯍꯥꯏꯕꯗꯨ ꯉꯥꯏꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯏꯉꯣꯕꯗꯣ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯃꯪꯒꯤ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯅꯝꯅꯔꯤ꯫ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯅꯥꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗ ꯊꯔꯣ ꯑꯣꯜꯂꯤ꯫ ꯑꯗꯨꯒ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯝ ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯗꯨꯅ ꯅꯝꯅꯗꯨꯅ ꯐꯨꯅꯔꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇ ꯃꯐꯝ ꯑꯗꯨꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤꯠ ꯁꯤꯠꯆꯤꯜꯂꯛꯂꯤ꯫ ꯅꯨꯡꯁꯤꯠ ꯁꯤꯠꯆꯤꯜꯂꯛꯄ ꯑꯗꯨꯗ ꯃꯪꯒꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯍꯦꯟꯅ ꯀꯟꯈꯠꯅꯅꯕ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯛꯏ꯫ ꯂꯥꯏꯔꯣꯟ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯁꯣꯟꯗ꯭ꯔꯤ, ꯃꯔꯛꯇꯁꯨ ꯂꯠꯂꯤ, ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯗꯕ ꯂꯥꯏꯔꯣꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯗꯅ ꯃꯟꯇ꯭ꯔ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯁꯣꯟꯕꯣꯏ ꯁꯣꯟꯗꯕꯣꯏ ꯇꯧꯈꯤꯕ ꯑꯗꯨꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯐꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯀꯜꯂꯕ ꯂꯦꯟ ꯀꯌా ꯑꯃ ꯇꯥꯔꯛꯈꯤ꯫ ꯂꯦꯟ ꯃꯌꯥꯝ ꯑꯗꯨꯅ ꯃꯪꯒꯤꯒꯤ ꯃꯀꯣꯛꯇ ꯍꯩꯊꯔꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯑꯗꯣ ꯆꯩꯅꯥ ꯃꯌꯥꯝ ꯑꯗꯨ ꯈꯥꯡꯕꯗ ꯋꯥꯔꯤ ꯑꯃꯗꯤ ꯃꯀꯣꯛ ꯑꯗꯣ ꯃꯈꯨꯠꯅ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯜꯍꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯅꯔꯤꯕꯅꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯂꯩꯊꯦꯛꯇꯨꯅ ꯊꯨꯗꯦꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯪꯒꯤꯅ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯉꯒ ꯈꯪꯆꯣꯡ ꯆꯣꯡꯊꯣꯛꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯕꯨꯗ꯭ꯔꯨꯡ ꯆꯦꯜꯂꯤ ꯑꯃꯗꯤ ꯌꯨꯝꯊꯛ ꯌꯨꯝꯈꯥ ꯄꯨꯝꯅꯃꯛ ꯐꯟ ꯆꯣꯡꯗꯨꯅ ꯗꯨꯡ ꯂꯥꯎꯕ ꯑꯍꯧꯕ ꯃꯈꯣꯜ ꯀꯌꯥꯅ ꯏꯃꯨꯡ ꯑꯗꯣ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯟꯗ ꯂꯦꯞꯇꯨꯅ ꯃꯪꯒꯤꯕꯨ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤ꯫ ꯑꯁꯨꯝꯅ ꯀꯧꯔꯕꯁꯨ ꯃꯪꯒꯤ ꯁꯨꯡꯊꯣꯛꯇ꯭ꯔꯤ꯫ ꯃꯁꯥ ꯑꯗꯣ ꯋꯥꯃꯟꯈꯤꯕꯅ ꯇꯞ ꯇꯥꯔꯤ꯫ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯑꯗꯣ ꯅꯨꯡꯁꯥ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟ ꯑꯗꯨꯗ ꯀꯔꯤꯅꯣ ꯑꯃ ꯃꯨꯁꯤꯟ ꯃꯨꯅ ꯅꯞꯂꯒ ꯃꯈꯣꯡ ꯑꯗꯨꯅ ꯌꯥꯟꯊꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯪꯒꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯈꯠꯈꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯔꯕꯁꯨ ꯌꯨꯝ ꯑꯗꯨꯗ ꯇꯨꯝꯂꯤꯕ ꯃꯪꯒꯤꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯪꯒꯤꯅ ꯌꯥꯝꯅ ꯀꯟꯅ ꯅꯈꯣꯏꯕꯨ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯀꯗꯤ ꯀꯜꯂꯨ ꯀꯩꯗꯧꯔꯕꯒꯦ? ꯑꯩꯒꯤ ꯏꯁꯥꯁꯦ ꯂꯦꯡ ꯑꯣꯠꯄ ꯉꯝꯈꯤꯗ꯭ꯔꯦ, ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯪꯒꯤꯅ ꯀꯟꯅ ꯂꯥꯎꯖꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯪꯒꯤ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯁꯥꯗꯣ ꯅꯝꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯌꯥꯡꯂꯦꯟ ꯑꯗꯨꯗ ꯅꯞꯇꯨꯅ ꯂꯩꯍꯧꯔꯤꯕ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯅꯞꯂꯒ ꯂꯩꯍꯧꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯪꯒꯤꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯑꯩꯅ ꯇꯧꯖꯔꯨꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯇꯧꯔꯛꯂꯦ꯫ ꯑꯩꯅ ꯃꯤꯒꯤ ꯌꯨꯝꯗ ꯁꯥꯖꯤꯟ ꯁꯌꯥꯗ ꯅꯞꯍꯟꯗꯨꯅ ꯊꯝꯍꯟꯈꯤꯕ ꯕꯨꯠ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯁꯥꯖꯤꯟ ꯁꯌꯥꯗ ꯑꯣꯏꯅ ꯅꯞꯄꯛꯂꯕ? ꯑꯩꯒꯤ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟ ꯑꯁꯤꯃꯛꯇꯗ ꯑꯩꯍꯥꯛꯅ
ꯑꯩꯍꯥꯛꯅ ꯊꯥꯈꯤꯕ ꯕꯨꯠ ꯑꯗꯣ ꯂꯥꯛꯇꯨꯅ ꯐꯝꯅꯔꯕ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯑꯣ ꯀꯔꯤꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯑꯃꯥꯏꯕ ꯏꯉꯣꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯗꯨꯅ ꯑꯩꯕꯨ ꯊꯋꯥꯏ ꯅꯤꯔꯨꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃꯥꯏꯕ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯅꯤꯔꯨꯁꯤꯔꯥ ꯐꯔꯦ ꯑꯩ ꯑꯃꯥꯏꯕ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯒꯦ ꯌꯥꯔꯣꯏ ꯂꯝꯕꯤ ꯁꯣꯔꯣꯛ ꯊꯣꯡꯒꯥꯜ ꯑꯃꯗꯤ ꯁꯨꯃꯥꯡꯗ ꯑꯩꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯁꯣꯏꯗꯅ ꯑꯩꯕꯨ ꯍꯥꯠꯈꯤꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕ ꯇꯥꯕꯅꯤ ꯅꯣꯡ ꯉꯥꯜꯂꯒ ꯑꯩ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯨꯕ ꯇꯥꯕꯅꯤ ꯑꯁꯣꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯃꯛꯀꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯕ ꯑꯃ ꯐꯪꯂꯛꯏ ꯑꯗꯨꯝꯅ ꯁꯥꯎꯕ ꯑꯃ ꯐꯪꯂꯛꯄꯗꯨꯗ ꯃꯪꯒꯤꯅ ꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯂꯩꯊꯣꯛꯂꯒ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯏ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯔꯕ ꯃꯨꯁꯤꯟ ꯃꯨꯅ ꯃꯃꯤꯠꯅ ꯏꯉꯧ ꯉꯧꯅ ꯄꯥꯡꯂꯕ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯐꯛꯂꯥꯡ ꯑꯗꯨꯗꯒꯤ ꯇꯞ ꯅꯞꯁꯤꯜꯂꯒ ꯋꯥꯡꯖꯤꯡ ꯋꯥꯡꯅ ꯐꯨꯠ 10ꯒꯤ ꯆꯥꯡꯗ ꯋꯥꯡꯈꯠꯅ ꯂꯦꯞꯂꯒ ꯃꯨꯁꯤꯟ ꯃꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯃꯪꯒꯤ ꯉꯍꯥꯟꯃꯈꯩ ꯀꯤꯔꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯀꯌꯥꯒꯤ ꯁꯛꯇꯝ ꯎꯈ꯭ꯔꯕꯁꯨ ꯉꯁꯤꯒꯤ ꯁꯛꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯈꯪꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯏ ꯑꯁꯨꯝꯅ ꯍꯦꯛ ꯇꯨꯈꯤꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯇꯞꯅꯞꯅ ꯂꯩꯔꯝꯕ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯖꯤꯡ ꯋꯥꯡꯕ ꯃꯁꯥꯅ ꯏꯄꯥ ꯄꯥꯕ ꯑꯗꯣ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯈꯧꯔꯤ ꯑꯗꯣ ꯃꯦꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯪꯒꯤꯅ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯥ ꯑꯗꯣ ꯎꯞꯁꯤꯟꯅꯕꯁꯨ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯪꯒꯤꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯎꯞꯁꯤꯜꯂꯒ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯟꯊꯔꯛꯏ ꯅꯟꯊꯔꯛꯂꯤꯕꯗꯣ ꯃꯍꯥꯛꯀꯤ ꯅꯪꯒꯟ ꯑꯃꯗꯤ ꯅꯤꯡ ꯈꯣꯡ ꯄꯨꯝꯅꯃꯛ ꯆꯥꯎꯅ ꯅꯟꯊꯔꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯤꯅ ꯍꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯍꯦꯟꯅ ꯂꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛ ꯑꯗꯣ ꯐꯨꯟꯖꯤꯟꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯤꯅ ꯊꯕꯥꯛ ꯑꯗꯣ ꯂꯣꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠꯅ ꯌꯥꯝꯅ ꯀꯟꯅ ꯅꯝꯂꯨꯔꯦ ꯑꯁꯨꯝꯅ ꯅꯝꯂꯨꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯈꯨꯖꯦꯡ ꯑꯃꯗꯤ ꯈꯨꯅꯤꯡꯒꯤ ꯈꯨꯖꯦꯡ ꯑꯗꯣ ꯅꯥꯃꯟꯈꯤꯕꯅ ꯅꯝꯕ ꯉꯝꯗꯦ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯪꯒꯤ ꯈꯪꯖꯔꯤ ꯃꯍꯥꯛ ꯉꯁꯤ ꯑꯁꯦ ꯁꯣꯏꯗꯅ ꯁꯤꯔꯛꯂꯒꯅꯤ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕ ꯃꯤꯒꯤ ꯌꯨꯝꯗ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯈꯤꯕ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯛꯂꯤ ꯃꯈꯣꯏꯗꯤ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯊꯋꯥꯏ ꯃꯤꯔꯦꯜꯗꯒꯤ ꯑꯣꯟꯈꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗꯤ ꯆꯪꯕ ꯉꯝꯃꯛꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯥꯟꯅꯕꯗ ꯌꯥꯎꯈꯤꯕ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯋꯥ ꯑꯅꯥ ꯄꯤꯅꯕ ꯑꯃꯗꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯇꯝꯅꯕꯅ ꯀꯌా ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯝꯈꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯃꯪꯒꯤꯕꯨ ꯇꯞ ꯇꯥꯅ ꯑꯣꯠꯄ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯉꯥꯏꯈꯣ ꯅꯈꯣꯏ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯅꯣ ꯅꯈꯣꯏꯅ ꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯅꯊꯋꯥꯏꯅꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯤꯅ ꯂꯥꯛꯅꯈꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯔꯤꯁꯨ ꯂꯩꯇꯕ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯌꯥꯝꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯂꯥꯛꯅꯅꯤꯡꯕ ꯃꯑꯣꯡꯗ ꯂꯥꯛꯅꯔꯒꯅꯤ ꯊꯝꯅꯤꯡꯕ ꯃꯥꯏꯀꯩꯗ ꯊꯝꯂꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯨꯡ ꯏꯟꯗꯨꯅ ꯅꯍꯥꯛ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯑꯩꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯅꯣ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯝꯗꯧꯍꯧꯔꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯂꯩꯔꯨꯒꯦꯗꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯆꯩꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯈꯥꯛꯊꯈꯤꯕ ꯑꯈꯥꯛ ꯑꯔꯥꯎ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯎꯐꯨꯜ ꯇꯥꯅ ꯃꯥꯡꯈ꯭ꯔꯤ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯕꯨꯁꯨ ꯂꯩꯐꯝ ꯂꯩꯍꯟꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯖꯔꯝꯕꯗꯣ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯇꯧꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯃ ꯄꯤꯒꯗꯕꯅꯤ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯀꯔꯤ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯉꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯥꯏꯕ ꯌꯥꯏꯐꯕꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯇꯧꯕ ꯑꯣꯏꯔꯕ ꯐꯩ ꯈꯪꯒꯅꯤ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯗꯨꯗꯤ ꯅꯈꯣꯏ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯍꯜꯂꯒ ꯀꯗꯥꯏꯗ ꯂꯩꯔꯨꯆꯣ ꯍꯥꯏꯕꯅꯣ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯌꯥꯟꯊꯠꯈ꯭ꯔꯦ ꯊꯨꯒꯥꯏꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯄꯨꯡꯇꯨꯝ ꯇꯨꯝꯂꯦ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯆꯣ ꯍꯥꯏꯕꯅꯣ ꯍꯦ ꯑꯃꯥꯏꯕ ꯃꯪꯒꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯣꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯣꯠꯂꯒ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯄꯦꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯃꯨ 2-3 ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯆꯔꯝ ꯃꯦꯠꯈ꯭ꯔꯦ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯇꯥꯈꯤꯗꯦ
ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯣꯡꯅꯒ ꯇꯥꯕꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯈꯤꯕ ꯇꯥꯟꯖꯥꯅꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯃꯪꯒꯤ ꯃꯍꯥꯛꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯣ ꯃꯈꯣꯟꯁꯨ ꯊꯣꯛꯂꯝꯗꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯃꯪꯒꯤꯗꯣ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯔꯛ ꯂꯥꯛꯁꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯗꯣ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯑꯗꯨꯁꯨ ꯂꯩꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯏꯁꯣꯟ ꯁꯣꯟꯊꯈꯤꯕꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯃꯛꯇ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯜꯂꯒ ꯁꯤꯔꯤ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯏꯉꯣꯕꯗꯣ ꯃꯍꯥꯛꯁꯨ ꯌꯥꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯪꯒꯤꯗꯨ ꯉꯔꯥꯡ ꯑꯍꯤꯡ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯅꯦ ꯐꯃꯥꯡꯗ ꯇꯥꯔꯒ ꯑꯣꯟꯊꯣꯛꯅ ꯐꯤꯕꯝ ꯆꯥꯗꯅ ꯃꯔꯩꯒꯗꯣ ꯇꯤꯡꯊꯣꯛꯇꯅ ꯃꯃꯤꯠꯀꯗꯣ ꯂꯥꯎꯊꯣꯛꯇꯅ ꯌꯥꯝꯅ ꯋꯥꯅ ꯁꯤꯔꯒ ꯂꯩꯔꯝꯃꯦꯗꯅ ꯍꯥꯏ ꯃꯗꯣ ꯃꯥꯅ ꯁꯥꯟꯅꯕ ꯂꯥꯏꯁꯤꯡꯅ ꯇꯧꯕꯅꯤꯗꯅ ꯍꯥꯏꯅꯩ ꯑꯣ ꯏꯃꯥ ꯑꯃꯥꯏꯕ ꯃꯪꯒꯤ ꯁꯤꯔꯕꯣꯏꯔꯦ ꯁꯤꯔꯦ ꯍꯥꯏꯕꯅꯤ ꯃꯤꯅ ꯍꯥꯏꯅꯕꯗ ꯀꯤꯀ꯭ꯔꯨ ꯃꯈꯣꯡꯗ ꯂꯩꯔꯝꯕ ꯕꯨꯠ ꯕ꯭ꯔꯦꯠ ꯃꯌꯥꯝ ꯑꯗꯨ ꯃꯥꯅ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ ꯀꯤꯀ꯭ꯔꯨ ꯄꯥꯝꯕꯤꯗꯨꯅ ꯃꯎ ꯇꯦꯛꯇꯨꯅ ꯄꯨꯡꯀꯥꯏ ꯀꯥꯏꯗꯅ ꯍꯩ ꯉꯔꯥꯡꯒꯤ ꯑꯈꯥ ꯑꯔꯥꯎ ꯑꯀꯟꯕ ꯑꯍꯨꯝ ꯇꯥꯈꯤꯗꯅ ꯃꯗꯨꯅ ꯀꯤꯀ꯭ꯔꯨ ꯄꯥꯝꯕꯤꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯅ ꯊꯨꯒꯥꯏꯕ ꯆꯥꯠꯅꯤꯗ ꯃꯗꯨ ꯃꯥꯏꯕ ꯃꯁꯦꯟ ꯀꯥꯞꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯀꯤꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯅ ꯄꯨꯡꯀꯥꯏ ꯀꯥꯏꯗꯅ ꯄꯨꯡꯇꯣꯏ ꯇꯣꯏꯕꯗꯒꯤ ꯉꯔꯥꯡ ꯑꯍꯤꯡ ꯑꯃꯥꯏꯕ ꯃꯪꯒꯤꯗꯣ ꯑꯗꯨꯃꯛ ꯁꯤꯔꯦꯗꯅ ꯃꯍꯥꯛꯅ ꯀꯤꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯂꯥꯏꯁꯤꯡꯗꯣ ꯃꯗꯨꯅ ꯅꯝꯃꯒ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯍꯥꯏꯅꯩ ꯃꯗꯨ ꯆꯨꯝꯒꯗꯧꯔꯤꯕꯅꯤ ꯃꯍꯥ ꯐꯠꯈꯤꯗ꯭ꯔꯕ ꯃꯪꯒꯤꯅꯦꯃꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯏ ꯊꯥꯖꯤꯟꯗꯅ ꯃꯍꯥꯛꯅ ꯄꯣꯠ ꯅꯩꯔꯤꯕꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯂꯩꯀꯥꯏ ꯑꯗꯨꯅ ꯃꯉꯣꯟꯗ 50,000 ꯄꯤꯔꯨꯏ ꯍꯥꯏꯗꯅ ꯃꯌꯥꯝ ꯋꯥꯔꯤꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥꯗꯣ ꯉꯥꯡꯗꯨꯅ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕꯅ ꯑꯣ ꯑꯃꯥꯏꯕ ꯃꯪꯒꯤ ꯁꯤꯔꯕꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯁꯥꯟꯅꯈꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯊꯤ ꯐꯣꯡꯂꯛꯄꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯏꯉꯣꯕꯗꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯇꯧꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯍꯥꯛꯅ ꯍꯦꯟꯅ ꯃꯍꯩ ꯃꯁꯤꯡ ꯍꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯑꯃꯨꯛ ꯇꯥꯛꯅꯅꯤꯡꯉꯥꯏ ꯂꯩꯔꯤꯕꯒꯦ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯁꯦ ꯅꯪꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯁꯤꯡ ꯑꯗꯨꯕు ꯂꯩꯊꯩ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯝꯂꯁꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯗꯥꯏꯗ ꯊꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯟꯅꯔꯛꯄꯗ ꯈꯨꯜꯒꯤ ꯂꯧꯀꯣꯜꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯣꯏꯅ ꯊꯥꯖꯤꯟꯗꯨꯅ ꯊꯝꯂꯕꯁꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯃꯤ ꯑꯃꯠꯇ ꯇꯧꯗꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯃꯥꯏꯕ ꯏꯉꯣꯕ ꯑꯃꯗꯤ ꯌꯥꯏꯐꯕꯅ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯁꯥꯟꯅꯔꯝꯕ ꯕꯨꯠ ꯕ꯭ꯔꯦꯠ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯊꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯝꯅꯔꯝꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯄꯨꯝꯅꯃꯛ ꯄꯨꯡꯀꯣꯛ ꯀꯣꯛꯈꯤꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯏꯉꯣꯕꯁꯨ ꯃꯌꯨꯝ ꯃꯩꯀꯩ ꯄꯥꯜꯂꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯏꯉꯣꯕ ꯑꯃꯗꯤ ꯌꯥꯏꯐꯕꯅ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯝꯕꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟꯒꯤꯗꯃꯛꯇ ꯆꯥꯎꯔꯕ ꯂꯝꯕꯤ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯈꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯍꯦꯛ ꯂꯧꯕꯨꯛꯀꯤ ꯃꯇꯥꯏꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗꯅ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ kaya ꯊꯦꯡꯅꯕꯒꯤ ꯄꯥꯎ ꯀꯌꯥ ꯇꯥꯔꯛꯈꯤ ꯑꯗꯨꯃꯛꯄꯨ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗꯗꯤ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯧꯅꯔꯛꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯅꯗꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤ ꯃꯊꯪ ꯃꯅꯥꯎ ꯀꯥꯏꯗꯅ ꯆꯠꯊꯖꯔꯛꯂꯤꯕ ꯀꯦꯀ꯭ꯔꯨ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯁꯤꯖꯟ 2 ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯔꯛꯈꯤꯒꯅꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯁꯣꯏ ꯂꯥꯟꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ